ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯋꯥꯡꯊꯣꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯍꯥꯟꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯄꯗ ꯑꯅꯤꯈꯛ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯊꯃꯣꯏꯗꯣ ꯂꯧꯊꯣꯛꯂꯒ ꯁꯥꯗꯣꯡꯒꯨꯝ ꯊꯣꯠꯂꯕ ꯊꯃꯣꯏ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯊꯝꯕꯤꯒꯅꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯄꯊꯥꯞꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯍꯟꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯌꯦꯜꯁꯤꯡ ꯉꯥꯛꯀꯅꯤ ꯑꯃꯁꯨꯡ ꯇꯧꯒꯅꯤ Ezekiel 33 ꯄꯗ 13 ꯑꯃꯁꯨꯡ 18 ꯇꯥꯃꯤꯟꯅꯈ꯭ꯔꯕꯁꯤꯡꯒꯤ ꯊꯛꯇ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ Amen ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯥꯏꯖꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯁꯦ ꯇꯤꯟꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯅꯆꯥꯁꯤꯡꯗ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯏꯕꯨꯡꯉꯣꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯁꯥꯈꯤꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯤꯖꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯏꯕꯨꯡꯉꯣꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯅꯆꯥꯅꯤꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ Amen ngasi afaba wapau asigi hiram thim asidi anoba thamoi amagi anoba lamchat hainabi new habit of a new heart haina thamjarage anoba thamoi new heart adudi isordagi lakpa isorna pibiba thamoi ni aduna madi isorgi khakta khalli aduga isorgi damakta siba phawba lepa ngamhalli adunani Ibriya naha ahumdo mayrakta langsinbada makoyna ki khidribado mado makoygi masagi thamoi natte mapu ibungoda thamoi kathokjabagi ibungona pibiba anoba thamoi anoba thawai adugi pangalnani Daniel bonongshagi makonda langsinba matamda Daniel na ki khidribado Daniel gi thamoi magi pangal natte mapu ibungona pibiba anoba thamoi amasung anoba thawai adugi pangalni nupi Jihudi ningol Esther Jihudi tumna halamdai matamda mahakna ningthaugi ayaba yaudana ningthaugi manakta changaga Jihudi kannanaba thorang tawjabado madu Esther gi thamoi natte mapui bungoda changjaba mapui bungona pibiba anoba thamoi anoba thawai amagi pangalni isil inausi aigi afaba wapau asisu Esther degi haujage aduga makha samthajage Israel macha singna Jihudi na taba jat ka charu morung na base mapu ibungona khwaidagi sawi aduna asengba sahar Jerusalem dagi makhoise lap na miramda lanpha oina loi thaki matam kuirabagi tungda mili singyangkhai muk amuk halakhi Nehemia gi matamda phachana sengdokpagi thoramda miramgi nupi loba singdo loina khaina hanki matam aduda isorgi asawbudu ingthayeba Isorna khwaidagi sawbaje otida atopa jatka charung morung naba asine aduga amuk karino madugi opposite karigino Nehemia ga reng manariba Sanhedrin gi members su oiriba Mordecai masamakna macha sangna yokchabi Hadasa Esther bu Jihudi na taba non Jews Persia gi king Xerxes ta thajabada mana thingdriba mase engon mina su hanga e karigino aisu nainajai source khardi phangjai amani dang panjage madudi Israel macha singna atopa jat ki nupi charung morung na ba adudi tauge haina willingly isorgi mayok ta tawbane aduni isorna sawbane adubu Mordecai na macha thajaki badi yaning na natte masana pam na pigi ba natte Esther na su madu yaraga leikhi ba su natte ningthaugi order ni ningthaugi force ni Karigumba Mordecai na nangonda isa piroi hairuraba Esther na ay nangonda laibang amloy hairuraba adu oiradi Queen Basti na haibi indabadigi takiba dasa punishment do double Mordecai amasung Esther da tagani sigadoriban aduga ani suba source adudi miyoi banadi khangdaba isor khaktana khangba Jihudi tumna hamana hatkadore haibase isorna ubadagi
ꯅꯤꯡꯊꯧꯗ ꯋꯥꯅꯣꯝ ꯕꯤꯅꯕ ꯃꯥꯡꯖꯧꯅꯅ ꯑꯦꯁꯇꯔꯁꯦ ꯇꯨꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯕꯥꯏꯕꯜ ꯀꯃꯦꯟꯇꯔꯤ ꯁꯣꯔꯁ ꯑꯃꯗ ꯎꯖꯩ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯃꯛ ꯊꯣꯛꯄꯗꯤ ꯊꯣꯛꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯤꯠꯂꯔ ꯑꯅꯤ ꯂꯩ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯠꯂꯔ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯕꯥꯏꯕꯜꯒꯤ ꯍꯤꯠꯂꯔ ꯑꯃ ꯂꯩ ꯖꯤꯍꯨꯗꯤ ꯇꯨꯝꯅ ꯍꯥꯠꯄ ꯅꯨꯄꯥꯗꯣ ꯍꯤꯠꯂꯔꯅꯤ ꯖꯤꯍꯨꯗꯤ ꯇꯨꯝꯅ ꯕꯥꯏꯕꯜꯗ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯤꯠꯂꯔ ꯑꯗꯨꯅ ꯍꯥꯃꯥꯟꯅꯤ ꯍꯥꯃꯥꯅ ꯅꯤꯡꯊꯧꯒꯤ ꯆꯥꯖꯨꯝ ꯅꯝꯗꯨꯅ ꯇꯥꯔꯤꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯖꯤꯍꯨꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯟꯅ ꯅꯨꯃꯤꯠ ꯑꯃꯗ ꯇꯨꯝꯅ ꯍꯥꯠꯂꯣ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯃꯣꯔꯗꯦꯀꯥꯏꯅ ꯁꯦꯒꯥꯏꯕ ꯐꯤ ꯁꯦꯠꯂꯒ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯊꯣꯡꯒꯥꯜꯗ ꯐꯝꯃꯤ ꯃꯗꯨ ꯅꯤꯌꯣꯝ ꯅꯠꯇꯦ ꯑꯋꯥꯕ ꯎꯠꯂꯤꯕꯅꯤ ꯃꯣꯔꯗꯦꯀꯥꯏꯅ ꯑꯦꯁꯇꯔꯗ ꯍꯥꯏꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯒꯗꯧꯔꯦ ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯑꯗꯨꯒꯅꯦ ꯅꯤꯡꯊꯧ ꯎꯅꯔꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧ ꯃꯇꯝ ꯑꯗꯨꯗ ꯑꯦꯁꯇꯔꯅ ꯈꯨꯝꯃꯤ ꯅꯍꯥꯛꯅ ꯈꯪꯕꯤꯔꯤꯕ ꯑꯗꯨꯅꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅꯅꯦ ꯅꯤꯡꯊꯧꯒꯤ ꯃꯅꯨꯡꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯟꯗꯨꯅ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯨꯔꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯃ ꯂꯩ ꯑꯩꯅ ꯅꯤꯡꯊꯧꯒ ꯎꯅꯈꯤꯕꯁꯦ ꯊꯥ ꯑꯃꯠꯇ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯥꯛꯎ ꯎꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯄꯥꯎ ꯊꯥꯔꯛꯄ ꯄꯥꯎ ꯈꯪꯍꯜꯂꯛꯄ ꯃꯤ ꯊꯥꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯏꯪꯒꯤꯠ ꯂꯩꯇꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪꯗꯣ ꯑꯩ ꯏꯜꯂꯒꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯥꯒꯅꯨ ꯊꯛꯀꯅꯨ ꯆꯔꯥ ꯍꯦꯟꯕꯤꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯤꯁꯤꯡꯁꯨ ꯃꯗꯨꯃꯛ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯤꯡꯊꯧ ꯎꯅꯕ ꯑꯩ ꯆꯪꯉꯒꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯊꯥꯕ ꯇꯥꯔꯕꯁꯨ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯄꯟꯗꯨꯞ 4 ꯄꯗ 11 13 ꯐꯥꯎꯕꯗ ꯎꯖꯕ ꯐꯪꯉꯤ ꯑꯦꯁꯇꯔꯁꯦ ꯖꯤꯍꯨꯗꯤ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯕꯨ ꯄꯔꯁꯤꯌꯥꯒꯤ ꯇꯣꯇꯦꯜ ꯑꯣꯏꯈ꯭ꯔꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ 100% ꯅꯤꯡꯊꯧꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯀꯣꯅꯨꯡꯗ ꯂꯦꯟꯈ꯭ꯔꯕꯅꯤ ꯃꯃꯤꯡ ꯐꯥꯎꯕꯗ ꯍꯗꯥꯁꯥꯗꯒꯤ ꯑꯦꯁꯇꯔ ꯍꯥꯏꯅ ꯂꯣꯏꯅ ꯄꯔꯁꯤꯌꯥꯒꯤ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯄꯔꯁꯤꯌꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯄꯔꯁꯤꯌꯥꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯗꯨꯉꯩ ꯃꯥꯅ ꯏꯁꯣꯔꯗ ꯊꯋꯥꯏ ꯀꯠꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯛꯈꯤꯕ ꯑꯅꯧꯕ ꯊꯃꯣꯏ ꯑꯅꯧꯕ ꯊꯋꯥꯏ ꯏꯁꯣꯔꯗꯒꯤ ꯂꯥꯛꯈꯤꯕ ꯑꯗꯨꯗꯤ ꯁ꯭ꯇꯤꯜ ꯃꯥꯒꯤ ꯅꯨꯡꯗ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯍꯥꯔꯠ ꯃꯥꯒꯤ ꯊꯋꯥꯏꯗꯤ ꯏꯖꯔꯦꯜꯒꯤ ꯃꯄꯨꯏꯕꯨꯡꯉꯣꯒꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯏꯖꯔꯦꯜꯁꯤꯡꯒꯤ ꯑꯣꯏꯔꯤ ꯃꯗꯨꯅꯤ ꯑꯅꯧꯕ ꯊꯃꯣꯏ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯒꯤ ꯁꯔꯃꯟꯒꯤ ꯕꯤꯁꯣꯏ ꯊꯤꯝꯁꯦ ꯃꯗු ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯗꯒꯤ ꯃꯇꯦꯛ ꯑꯁꯤ ꯑꯩꯅ ꯍꯥꯞꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯁꯇꯔꯅ ꯑꯅꯧꯕ ꯊꯃꯣꯏ ꯑꯗꯨ ꯐꯪꯉꯝꯗꯕ ꯊꯣꯛꯂꯕ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛ ꯂꯩꯕꯥꯛ ꯆꯥꯝ 19ꯀꯤ ꯏꯟꯗꯤꯌꯥꯗꯒꯤꯅ ꯏꯊꯤꯑꯣꯄꯤꯌꯥ ꯐꯥꯎꯕꯒꯤ ꯃꯕꯦꯝꯃꯅꯤ ꯀꯣꯅꯨꯡꯒꯤ ꯐꯨꯔꯥ ꯗꯂꯥꯟ ꯂꯟ ꯊꯨꯝ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯅꯤ ꯂꯣꯏꯔꯕꯅꯤ ꯃꯍꯥꯔꯥꯅꯤ ꯂꯩꯕꯥꯛ ꯆꯥꯝ 19ꯀꯤ ꯃꯕꯦꯝꯃ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯥꯕꯨ ꯊꯦꯝꯕ ꯉꯝꯈꯤꯗꯦ ꯏꯟꯊꯨꯕ ꯉꯝꯈꯤꯗꯦ ꯁ꯭ꯇꯤꯜ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯅꯧꯕ ꯊꯃꯣꯏ ꯑꯅꯧꯕ ꯊꯋꯥꯏ ꯑꯗꯣ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯃꯥ ꯂꯦꯞꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯡꯕ ꯑꯣꯏꯔꯕꯁꯨ ꯁꯤꯕ ꯑꯣꯏꯔꯕꯁꯨ ꯏꯖꯔꯦꯜꯒꯤꯗꯃꯛ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯤꯡꯊꯧꯗ ꯆꯪꯉꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯃꯁꯤꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯖꯦꯅꯦꯔꯦꯁꯟ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯦꯁꯇꯔꯒꯨꯝꯕ ꯌꯥꯎꯔꯛꯈꯤꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ IAS ꯑꯣꯐꯤꯁꯔ ꯁꯥꯏꯟꯇꯤꯁ ꯗꯣꯛꯇꯔ ꯑꯣꯏꯔꯛꯈꯤꯕ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯂꯩꯔꯛꯄ ꯃꯇꯝ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯇ ꯅꯍꯥꯛꯁꯦ ꯇꯣꯞꯄꯔ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯂꯤꯁꯇ ꯇꯣꯞ ꯂꯤꯁꯇ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯦꯁꯇꯔꯒꯨꯝꯅ ꯅꯪꯒꯤ ꯊꯃꯣꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯖꯤꯍꯨꯗꯤꯁꯤꯡꯒꯤꯗꯃꯛ ꯏꯖꯔꯦꯜꯒꯤ ꯃꯄꯨꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯑꯦꯁꯇꯔꯅ ꯂꯦꯞꯄꯒꯨꯝ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯃꯁꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯖꯦꯔꯣꯅꯤ ꯀꯅꯥꯃꯠꯇ ꯃꯁꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯦꯁꯇꯔꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯦꯞꯄꯒꯨꯝꯅ ꯊꯋꯥꯏ ꯏꯁꯣꯔꯒꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯐꯪꯈꯤꯕ ꯑꯅꯧꯕ ꯊꯃꯣꯏ ꯑꯅꯧꯕ ꯊꯋꯥꯏ ꯑꯗꯣ ꯅꯪ ꯑꯩꯁꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ OTꯒꯤ ꯃꯇꯝꯗ इजराइल मचासिंगदी ईश्वरगिनी एनटीगी मतमदा ख्रिस्तबु थाजब अखोइसे ईश्वरगिनी ओटीदा ईश्वरगी मचासिंगना तपना तपना ईश्वरगी याथंग इनखिदबगुम एनटीदसु थाजब अखोइसे तपना तपना ngasiदी बाइबल से तारगा तोए थबक ओइनदी तौद्रे चिल इनाउसिंग अखोइनी ईश्वरगी मचा ओइखिबदो कयादा ममल यामबनो ngasiदी इकाय खुमनबीद्रे ख्रिस्तान सिंग
ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯈꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯁꯥꯃꯛꯀꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯂꯨꯔꯕ ꯏꯅꯅꯤ ꯁꯅꯥ ꯂꯨꯄꯥꯅ ꯅꯠꯇꯦ ꯃꯔꯨꯞꯁꯤꯡ ꯑꯍꯥꯟꯕ ꯄꯤꯇꯔ ꯑꯃꯒꯤ 19-19 ꯎꯖꯩ ꯑꯩꯈꯣꯏꯒꯤ ꯎꯁꯤꯟ ꯑꯣꯏꯕꯤꯈꯤꯕꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯁꯥꯃꯛꯅꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯟꯁꯀꯤ 5:18 ꯎꯖꯩ ꯅꯪ ꯑꯩꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕ ꯃꯤꯀꯨꯞ ꯄꯥꯞ ꯆꯦꯟꯕ ꯅꯪ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯒꯗ ꯙꯔꯃ ꯆꯦꯟꯕ 39 ꯍꯦꯟꯅ ꯄꯥꯞ ꯆꯦꯟꯕ ꯅꯪ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯅꯤꯜ ꯈꯣꯡꯈꯤ ꯍꯔꯥꯎꯈꯤ ꯍꯥꯏꯕꯁꯦ ꯂꯨꯛ 15:8 ꯎꯖꯩ ꯑꯗꯨꯕꯨ ꯏꯁꯔꯦꯜ ꯃꯆꯥꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯕꯥꯏꯕꯜꯁꯦ ꯄꯥꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯕꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ ꯇꯥꯔꯕꯁꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯊꯋꯥꯏ ꯌꯥꯎꯔꯝꯕ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯇꯞꯅ ꯇꯞꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤ ꯑꯗꯨꯒ ꯄꯥꯞꯇ ꯑꯗꯨꯝ ꯇꯞꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯔꯝꯁꯤꯡꯗꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯣ ꯇꯥꯟꯈꯠꯀꯗꯕꯗꯣ ꯇꯥꯟꯈꯤꯗꯦ Ibriya 3:1 ꯎꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯊꯕꯛ ꯆꯤꯂꯤ ꯂꯩꯇꯦ ꯂꯥꯏꯔꯦ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯁꯤꯡꯒꯤ ꯇꯤꯟꯅꯕ ꯐꯦꯂꯣꯁꯤꯞꯇ ꯃꯈꯣꯏ ꯌꯥꯎꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯤꯄꯥꯜꯗ ꯄꯥꯞꯀꯤ ꯂꯧꯅꯝꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯀꯜꯍꯟꯈꯤ Ibriya 3:18 ꯃꯗꯣ ꯃꯈꯣꯏꯗ ꯊꯨꯡꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯁꯦꯡꯕ ꯑꯍꯤꯡꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯃꯄꯣꯏꯕꯨꯡꯉꯣꯗ ꯀꯠꯊꯣꯛꯍꯧꯒꯗꯕ ꯄꯨꯡꯖꯥ ꯑꯗꯣ ꯃꯈꯣꯏꯅ ꯃꯗꯨ ꯀꯠꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯃꯈꯣꯏꯕꯨ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅꯅꯦ ꯇꯨꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯉꯣꯏ ꯃꯊꯛꯇ ꯌꯨꯝ ꯁꯥꯔꯨꯕꯒꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯩꯉꯣꯏ ꯃꯊꯛꯇ ꯌꯨꯝ ꯁꯥꯕ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯗꯤ ꯋꯥ ꯑꯗꯣ ꯇꯥꯔꯒ ꯇꯧꯗꯕꯒꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ngasi thajaba cheli haina leiriba aikhoi asisu aikhoi chu wa do taraga thabak oina tawraktaba mikuptadi fall tawgadoribani tukhigadoribani aikhoi na wa ngangbada sijinariba backslide oigre emadi fall tawgre tugre da hairi singse atai amatta nate leingoi mathakta yum sarubagini nungsidra marupsi thabak ado yaudaba taraga tokhibagini adugumna oti da su adam ibna lekha ta aduna siba thangthabiramdana ngasi khoina sigadoribase isorgi wahai do taraga thabakna lilladugi oina tawkhibagini marupse aduna prabhugi manai manau jacob na hai thawai yaudaba hakchangna sibagumne thabak yaudaba thajaba adu sibani jacob anigi kuntarukta khoina ujaba phangi khoina isorgi wa inba thabak oina tawba hairibase magi pautak yathang haibadi magi kaman magi law adubu inba aduni silinausin bible si inba buni miyobe khoi se isor thajaba oirabasu thajadaba oirabasu human law amasung divine law anigi makhada isorgi law miyobegi law anisigi makhada hingjari khara details oina haisi hairabadi miyobe khoi se eternal law divine law natural law human law makhoigi makhada khoi leiri hairiba law sing asigi manungda civil law yaure moral law yaure aduga ne ceremonial law su yaurabani silinau sing khoi ne isorgi wa command in daba matamda kayamuk mangjai khoi kayamuk awaba tagani haibase wakhal tananabagi damak ahan bada human law se in daba matamda khoi kari oigani haibasidagi ai haujake masigi matang se ai Europe ki Austria government gi law dagi ai haujage makhoi gi di usek se hat pa yade usek hatlabadi fine chawi no maspero sendrang ama paiba ngamdadana lambi na kana ta lei hai ai gi inaw aboina ne magi thabak mafam office room da chatpada uba ado sendrang dugi wakhal kaisu khande ai khoi gi mi oibanina adum oinamak European nupi amana uba kandadi chap lepaga mobile phone da police da report pi hai khutakta achoba fire brigade ahum la aga sendrang adu mi kanbagumna yomsalaga yamna phajna sectionna kanbiraga pukhi hai masi moigi afaba loni na ai loje aduga u yanba yade masagi yumda hoba u di yanba yayaba atopa Europe ki manungda u me hek yalubada mahak achoba fine tagani jail legani mado Indian rupee dadi lupa lakh tagi yam heli hai mogi fines chawe madusu afaba loni sil inausi maramaduna mina haibagi matungin illibani
angang na sananingi kaidana hekta lampakta sanaba ayaw pide angang sanabam tongana lay mado sanaba taragadi madugi chap chap action lawgane parents ta aduga muk angang phuba yade kanagumana angang phurabadi mama mapadagi set na lawkhine angang to mama mapai manakta thammaroi angang thamhamda thamgrani masisu phajaba loni hain ai lawjai aduga makha tarakpadadi human law sidi nungai tabasu dum yawre e aduni aina ningsing janing bas aduba nungai taba law oirasu adum indoine migi law sidi inda yaden karino masagi sahi tara nipan suraba nipa masagi sahi tara nipan surabi nupi makoigi 18 years completed oibagi right adu phangba kanda government gi law matungina makoi free oire maning tamme mapung phare maram aduna apamba nupa nupi lawraga luhong dabida rent house ta dum laimina khiba masi makoi yam practice tawi hai afaba natte sidi adubu government gi law ni hadan moi tawri ne karigi makoina luhong dana lawna leinari no madudi khaina ningba matamda khaina ba yana bani aduga karigumba luhong ba taraga de khaina base asuki matik yamna process se saw kre koi na changi yam lui hai khaina ba aduna makoina apamba matam makhaidi makoi dum nusinai haina leiminaraga hek pamnaraktabada atop atop lambida magi satkhiba yana ba shortcut oirambasu ya haina ai lawjai asina taba panbada nungai taba nupaga nupiga gi oiba atai lo kharsu dum leikhre asini makoi gi lo se adubu masida aina haining badi makoina ayaba bu pibirabadi government na yare hardi phattaba sudum chongsan dana illi afaba su dum ngakna ba hotnai aikoi india da su dumangai silinau sing aikoi manipur da mu yengasi aadhar card haibasi koi paida ya ponte pan card passport voter id bank account atm aduga driving license amadi credit card kakse koi paida ba ya ponte nit oiradi aadhar card yaudana kai tawdoino ATM card paidragabo lupa sangwa gi su bank chatna tabani driving license yaudana karma haina gari thawdoino aduna government gi law se inbagi kanaba yamna lay madudi ai indian citizenship ni citizen ni haiba se proof tawdoine ba moina haibi illaga pairiba document sing ai gi right ai gi share ai gi benefit loina phangba ngamdoine ba masini miyoi bagi yathang inba matamda aikoi gi kanaba mayam am phangi indaba matamda aikoi awaba gi masak oyaba adugumna aikoi ni ipa isor gi mangba naira roidaba eternal law divine law masi aikoi ni inba ngamjaba matamdadi illaba matamdadi sarga madi taibang pan animaki benefit share dual citizenship right ado chap chana phangadori bani paisa lupa sanana leiba phangloroidaba ningthau konda chawbana kaidongeda su phangba ngamdraba thawai gi mahi mapalado magi yathang inba matamdadi thawai gi mahi do yanga doriba adu khakta sunate magi wa se inba matamda prithibi ista laka doriba tamthiba awa ana ibungo gi kallaba awa anangi changyeng gi numit aduda haibi inba singbu kanbigani haidana wasakpi paminase nahakna aigi yathang ase khang haiba wa adu nangna ngakpa maramna malemda leba mi singbu chang yenggadaba taibang pan pomnamaki mathakta lakadoriba chang yengbagi pungpham adudagi su aina nangbu kanbigani phongdokpiba ahumgi tara aikhoina bible gi wasi targa tawba matamda thawai gi mahi pangani healing miracles thokani isor gi blessing khudingmak promise aikhoida phangani aduga lakadoriba aroibagi chang yeng adudasu kanbigani heb masidi taibang pan sarga animaki benefit ni silinausi aikhoina magi yathang ase indaba matamdadi lomba naidaba punsi su phanglaroi thaujal grace ado aremba takhrani grace ki matamda thaujal gi ju asida thaujal yaudani hingba haibasitiki hena wabasibu karino silinausi aikhoi hariba punama se oige phangge hairabadi nangi aigi thawai hakjang ase polna haibibagum asengba ahingba ibungo bu pelhan be irat pot oina ibungo monda kathok chabase chap chaba matamni masina tana atai shortcut leite option leite aikoi gi thawai hakjang ase kathok chaba matamda nungumna kalaba thamoi se sina thok
थाजबगी लमजेंदा अयेतप पीरीब लुमथा हलिबा हक्चांग से कथोकप मतमदा इबुंगोना अनौबा सओंग अमा ओंथोकपिगनी अनौबा थमोय अमा पिबिगनी अनौबा थवाय अमा अखोयगी नुंगदा थंबिगनी मदुगी मतम अदु खक्तदा ईश्वरगी वासे ngaआगा चटप ngमहनगनी मरमदी इबुंगोना पीगदोरिबा अनौबा थमोय अनौबा थवाय अदुननी दानियलना नुंगसागी मकोलदा लंगसनबदी कीगिद्रिदो सद्राक मिसाक एबेदगोना मैगी मैरीबु मांगहनखिबदो एस्टरना निंगथौगी अयाबा यावदना लेपखिबदो पर्सियागी लंथुमना माबु थेंबा ngमद्रिबदो ईश्वरना पीबा अनौबा थमोय अनौबा थवाय अदो मदु खक्तना ngakpa ngamhalibani मदुगी थमोयदो हेक फंगबा मीसिंगदो बाइबल असे तारगा तौबा ngamnabagi अदुगी पावर पांगलदो यावजरे एब कदाइदा उई इजेकियल 33 की 39 ता अखोयना उबा फंगनी मदुगी प्रूफतो अमुक येंगमिनसी अखोयना इराय लाइना बाइबल की वासे ngakpa ngamgani हाइबसे अनौबा थमोय फंगबा कांदा नुंसीबा सेबोक जोहाना हाय अखोयना ईश्वरगी याथंग सिंगाकपा असे अखोयना महाकु नुंसीबनी महाकी याथंग सिंग असे अरुंबा नत्ते अहानबा जोहन मंगागी अहुम अनौबा थमोय फंगबा कांदा इबुंगोगी याथंग ngakपा असे माबु नुंसीबनी मागी याथंग सिंग असे अरुंबा ओइररोय हाइना ताकपि ऑर्फान साम्स तसु सामिसना हाय मखोयना ईश्वरगी वायन याथंग इन इंदुना चटली अइना नाहाकी मायोक्ता पाप तौदनबा नाहाकी वासिंग से आइगी थमोय नुंगदा लोतुना थमले नाहाकी वासिंग असे अइना महाउ तंगबदा कयादा थुमख्रबा आइगी चिंदा खोहिदगिसु हेना थुम्मी लाइसोल इसे चाम 18 की पद अमा पद 13 पद चामगा अहुमदा अखोयना उबा फंगी सिल इनाउसे ईश्वरगी वाहय से ngakpa haibase anouba habit ni anouba thamoi adugi anouba lamchat adu khaktana ईश्वरगी वासिंग से लोइना ngakani ईश्वरगी promise sing से लोइना फंगबा ngamgani मरम अदुना अनौबा थमोय अदुगी अनौबा लमचत मंगा खक 5 new habits of a new heart हाइबसे ऐ मखा चथरकपदा थमजगे ऐन हाइजगदोरिबा new habit मंगा से हैनबी मंगा से लमचत मंगा से अनौबा थमोय अनौबा थवाय अनौबा सओंग ओंथोकपिख्रबा महाक अदुगी अनौबा ईश्वरगी मांगदा चटपा लमचतनी habit number 1 they fit their spirit अखोयना अखोयगी हक्सांग से फनबा योग थाकपगम थवायगी मियेदुना थवायबु फननबगिदमक योग थाकसै माथि पंदुब मरी पद मरीदा मियोयबना तल खक्तना हिंगलोय अदुबु ईश्वरगी चिंदगी थोरपा वाही खुदिंगी मपान हिंगनी हाइबसे मखोयना प्रैक्टिस तौगनी ईश्वरगी चिंदगी थोरपा वाही खुदिंगमक हाइबसिदा बाइबलगी सेमीकलन कमा फुल स्टॉप फावबा मखोयना मीनिंग लेना लौसनगनी वाखल तौगनी अनौबा थमोय अदुना खंगी हक्सांग फनबा लमजेन चेनबा जिम सानबा एक्सरसाइज तौबा मतमदा हक्सांग फगनी अदुबु अफबा हक्सांगना ताइबंग पालमसुंग शैतानबु जॉय तौबदि ngamde अनौबा थमोय अदुना मसीमसु खंगी मदुदि नोमाइजिंग चर्च अमुखक काबा संडे सर्मन अमुखक तारगा ताइबंग पालमसुंग शैतानबु जॉय तौबा ngamde मरम अदुना लौमी यमना अयुकी फोंग फोंग सब चाक चाराम चारगा नुमित चुप चिंगमान चतुना थबक सुरगा मदुगी मही पुदुना हलकपगुम थवायगी अनौबा थमोय फंगबा मियेदुनसु नोमगी स्पिरिचुअल फूड मिलदो फोंग फोंग सब थवायगी चाकलेन अमा फजन पारा चारगा मेडिटेट तौरगा नुमित चुप महाकना ताइबंग पालमसुंग शैतानबु माइथीबा पीरगा इवनिंग नुमिदांग वायरमदा विक्टोरी स्टैंड लेपगा प्रभु ngasi nahang pipiba chinja ado charga taibang panamsung shaitan bu aina ngamme hadana numidang waram khudingi anoba thamoi aduna mai pakpagi box matakta lepaga ishorda maram pigani thagachagani makhoina asangba thabakomba yengaga bible pade sermon tade aduga makhoina meditate taude makhoina matam chillaba adugi thabak manungduda kaithoga ishorgi se priority pi that means the word of God has to become a priority in our life, not something we do in our spare time. Thabak komba matamda tawgadaba natte chillaba thabaktagi isorda kaithokpiba adubu anoba heart kawi mase new heart adugi ahanba new habit ni mathang habit number 2 they build their faith makoina makoigi thajaba semgatli thajaba haibase isili nausi
ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ यूनिवर्स से सेमद अखोई करीमते याउदी ईश्वर की गाक्तनी अरान खबम ईश्वर की ग्रेस थौजान मागिनी ईश्वर की याउदब आई खक्तगी ओइबा थब अमा हायो हायरदी थाजब असिनी मसिदी फेथ इज आवर ओन रेस्पॉन्सिबिलिटी नि नुसीबा इमाना इपाना इचाना आइगी नुपीना इपुरोइबना आइगी नुपी की थाजब खर सोले हाइदन थाजब से खर खाइबी गेना खाइबे यादे मरम अदुना थाजब कलहनगे थाजब सोलहनगे आइगी खुत्त लेरे सिलिनाउसी अदुना थाजब हाइबसे अखोइना कन्नबा होटनबा ताई अदुबु लाइबक ख्वाइदगी फबदी थाजब हाइबसे कन्नबगीदमक ईश्वरना अखोइदा मतिक चाबा खुलाई टूल्स पिबिरे थाजब कन्नब मदुदी करिनो हाइरदी ईश्वरगी वहाई असिने बाइबलना हाई सो फेथ कम्स बाय हियरिंग ईश्वरगी वहाई ताबदगी थाजबसे प्रोड्यूस तौरई रोमियो तरागी तरा तरेता अखोइना उब फंगी अदुगा ईश्वरगी वहाई से यामना पाबा यामना ताबा मी अदुना थाजबसे अदुम कल्ले ईश्वरगी वहाई यामना पादबा तादबा सिना थाजब सोले आई थाजब कल्ले हाइरबदी आई ईश्वरगी वहाई द लेबगिनी ईश्वरगी वहाई दगी सोंथरप मतमदा आई थाजब सोलबनी हाइबसे अखोइना इराय लाइना खंगबा याय मरम अदुना कनागुंबा मी खरदी तारगा पारगा असियौना आई थाजब कलहनबा याबा ओइरदी अइदी अहिंग नुंथिन मागी वाखल डे एंड नाइट मेडिटेट तौगेना हाइदना तौखिबसिंग अदुना अफावबा थाजबदा फावरबा मीसिंग हाइबदो इब्रिया 13 गी मीसिंग दो ओइखि अइखोइगी खुत्ता लैबने से इसिल इनाउसे थाजबना नोहान हिसाई अहल ओइरबी सराना अंगांग फंगजै मौसीना थाजबने इजिप्ट थादोए थाजबने इजराइल मचासिंग रेड सिदा लेकंग ओइना लानबा ngamkribane इसिल इनाउसे थाजबना मैगी मैरी मुथतखि थाजबना नोंसागी मसिन खामके यकनबा लानमी सिंगसे लोइन हलनखि बंगमने मदो इब्रिया 13 दा लोइन इदुना लैरबनी अखोइना थाजबदा कलहन दोइसे करिगिनो हिरम अहुम खक मरु ओइबे हिरम अहुम गी दमक थाजबसे कलहन दबा याते मदुदी नंबर 1 स्ट्रांग फेथ थाजब कनमना सैतान अमसुंग मागी ताइबंग पानगी ओइबा पोटसे ओवरकम तौबा ngam-me बखोइना माइथीबा पीबा ngam-me नंबर 2 थाजब कलहन लबदी स्ट्रांग फेथ ओइरबदी हीलिंग मिराकल्स हाइबसे पुंसीदा तत्तुना थोकनुना लैगने नंबर 3 स्ट्रांग फेथ हाइबसे अइना लैबा तारगदी मसिना ईश्वरबु पेलहलेबा बाइबलना हाई मरमदी थाजब याउदना इबुंगो महाकु पेलहनबसे ओइथोकते इब्रिया 13 गी 3 मसे न्यू हार्ट अनोबा थमोय अदुना फज्जना खंगी अदुना प्रैक्टिस तवे फज्जना थाजब हाइसे करिनोइसे अदुना अखोइना हई लै चार अम थाबा कांदे चाउद्री फावबदी मखोंग सोमबी सिंग चाइबी नुंसादै खनबी नुंसितै ngaकबी अदुगुमना अखोइगी थाजब असिसु मपुंग फाबा सर्गगी इपाना मपुंग फाबगुम नखोइसु मपुंग फाबा ओयो हाइबदो ओइद्री फावबदी थाजब हाइबसे फज्जना ईश्वरगी वहाइना फिट तौदुना नुंसादै खनबीदना नुंसितै ngaकबीदना सेमबासे मथौ ताई मसिंगंबा महाक अदुदी सुपनगी अनौबा थमोय फंख्रबा मी अदु खक्तन ngami मसे न्यू हार्ट अदुगी अनिसुबा न्यू हैबिट ने हैबिट नंबर 3 दे कंट्रोल देयर थॉट लाइफ अनौबा थमोय अदुना ने वाखलबु खुदुम चंदुना थमी बाइबल ना हाय नाहक ना वायन या थंगी लाइरिक असे तत्तना पागदबनी मदुदा इरिबा पुमनमक अदो सेक्शन ngaknaba अहिंग नुंथिल चुप्पा मदुगी मरमदा वाखल तौगदबनी अदु ओइरबदी नाहकी पुंसीदा चाउखटपा अमसुंग माइ पाकपा ओइगनी हाइरिबा जोशुआ अमगी निपाल से अनौबा थमोय अदुना फज्जना प्रैक्टिस तवी अनौबा थमोय अदुना नुमित खुदिंग महाकी वाखलबु चेक तौजै नुंसिरबा इचिलिनाउसिंग अदोमगी वाखल अदो चेक तौबीब्रा नुमित खुदिंगी हेल्दी ओइरिब्रा वाखल अदो टॉक्सिक ओइब्रा हाइबदी अदोमगी वाखल अदो सेंगलिब्रा नत्रगनना हु सेनबा वाखलला The mind, spirit, and body are interconnected. Aigi wakal, aigi thawai, aigi haksang ahum se nungda mari leinai. Wakal parabadi thawai su haksang su fahalle. Wakal se mot pa matamda thawai su haksang su molhalle. Wakal na mi mabu phan bangami, wakal na mi mabu molhan bangami, pauraw da hai. Wakal na kaman tawba khuding da khut khong sin mit na kong loy namak function tawdori bani.
ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯣꯏꯅ ꯐꯪꯁꯟ ꯇꯧꯒꯗꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯅꯤ ꯃꯔꯨꯞꯁꯤꯡ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯈꯨꯗꯨꯝ ꯆꯟꯕꯁꯦ ꯃꯔꯨ ꯑꯣꯏ꯫ ꯃꯈꯣꯏꯗꯤ ꯋꯥꯈꯜꯕꯨ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯜꯂꯤ? ꯃꯗꯨꯗꯤ ꯄꯨꯂꯤꯁꯅꯅꯦ ꯍꯨꯔꯥꯟꯕ ꯃꯤꯕꯨ ꯃꯈꯨꯠ ꯄꯨꯜꯂꯒ ꯍꯦꯟꯀꯞ ꯆꯜꯂꯒ ꯂꯣꯀꯞꯇ ꯆꯤꯡꯉꯒ ꯄꯣꯔꯛꯄꯒꯨꯝ ꯊꯋꯥꯏꯒꯤ ꯃꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕ ꯌꯦꯠꯅꯕ ꯋꯥꯈꯜ ꯅꯋꯥꯡꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯣ ꯑꯃꯣꯠꯄ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯍꯦꯟꯀꯞ ꯆꯜꯂꯒ ꯄꯨꯜꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯆꯤꯡꯉꯛꯑꯒ ꯍꯥꯏꯕ ꯏꯟꯅꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥꯡꯗ ꯊꯝꯕ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥ 10:5 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯦ ꯅ꯭ꯌꯨ ꯍꯥꯔꯠ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯅ꯭ꯌꯨ ꯍꯦꯕꯤꯠꯅꯤ ꯃꯔꯨꯞꯁꯤꯡ꯫ Habit number 4. They anchor their heart. ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯉꯥꯛꯇꯨꯅ ꯂꯦꯡꯗꯅ ꯊꯝꯖꯩ꯫ ꯖꯍꯥꯖꯕꯨ ꯌꯣꯠꯀꯤ ꯑꯔꯨꯝꯕ ꯀꯣꯆꯤ ꯑꯦꯟꯀꯔꯅ ꯂꯦꯡꯍꯟꯗꯕꯒꯨꯝ ꯑꯅꯧꯕ ꯃꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯟꯀꯔ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯖꯤꯁꯨꯗ ꯂꯦꯡꯍꯟꯗꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯋꯥꯡꯗꯦ, ꯆꯥꯎꯊꯣꯛꯇꯦ, ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯟꯊꯗꯦ, ꯑꯗꯨꯒꯅꯦ ꯏꯚꯟ ꯃꯥꯡ ꯇꯥꯛꯄ ꯃꯇꯝ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯁꯥ ꯀꯥꯏꯗꯦ, ꯊꯥꯖꯕ ꯍꯟꯗꯦ, ꯂꯦꯡꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯏ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯀꯟꯕꯤ꯫ ꯂꯥꯏꯁꯣꯜ ꯏꯁꯩ 33:19 ꯃꯈꯣꯏꯅ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯑꯁꯦ ꯑꯁꯦꯡꯕ ꯐꯤꯖꯪ ꯃꯅꯨꯡꯗ ꯊꯋꯥꯏꯕꯨ ꯂꯦꯡꯍꯟꯗꯅ ꯊꯝꯕꯤꯕ ꯑꯦꯟꯀꯔꯒꯨꯝꯕꯅꯤ꯫ ꯏꯕ꯭ꯔꯤꯌ 6:18 ꯑꯩꯈꯣꯏꯅ ꯎꯏ꯫ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯖꯍꯥꯖꯅꯅꯦ ꯉꯝꯈꯩ ꯎꯗ꯭ꯔꯕ ꯃꯍꯥꯁꯥꯒꯔ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯀꯟꯕ ꯏꯊꯛ ꯑꯃꯝꯕ ꯑꯍꯤꯡꯗꯅꯦ ꯀꯔꯤꯃꯠꯇ ꯅꯤꯡꯉꯥꯏꯗꯅ ꯇꯣꯔꯕꯥꯟ ꯌꯧꯅꯕ ꯍꯣꯟꯕ ꯉꯝꯂꯤꯕꯗꯣ ꯑꯦꯟꯀꯔ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯄꯥꯞꯀꯤ ꯇꯥꯏꯕꯪ ꯑꯁꯤꯗꯅꯦ ꯂꯨꯞꯇꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯁꯥ ꯀꯥꯏꯗꯅꯅꯦ ꯄꯟꯊꯨꯡ ꯌꯧꯅ ꯍꯣꯟꯕ ꯉꯝꯒꯗꯣꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯟꯀꯔ ꯑꯣꯏꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯅꯤ꯫ ꯑꯅꯧꯕ ꯊꯃꯣꯏ ꯑꯗꯨ ꯈꯛꯇꯅ ꯖꯤꯁꯨꯕꯨ ꯊꯃꯣꯏꯗ ꯑꯦꯟꯀꯔ ꯑꯣꯏꯅ ꯆꯦꯠꯅ ꯂꯦꯡꯗꯅ ꯊꯝꯖꯩ꯫ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯕꯨ ꯂꯦꯡꯗꯅ ꯑꯦꯟꯀꯔ ꯑꯣꯏꯅ ꯊꯝꯕ ꯃꯔꯝꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯑꯁꯥꯕꯨ ꯂꯦꯡꯗꯅ ꯐꯥꯖꯤꯟꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤ꯫ ꯃꯁꯦ ꯅ꯭ꯌꯨ ꯍꯥꯔꯠ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯅ꯭ꯌꯨ ꯍꯦꯕꯤꯠꯅꯤ꯫ Habit number 5. They get rid of baggage. ꯃꯈꯣꯏꯅ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯈꯨꯗꯤꯡꯃꯛ ꯂꯪꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯆꯤꯟꯒꯨꯝꯕ ꯁꯥꯈꯤꯁꯤꯡ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯑꯔꯨꯝꯕ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯌꯦꯠꯂꯤꯕ ꯄꯥꯞ ꯈꯨꯗꯤꯡ ꯊꯥꯗꯣꯛꯁꯤ꯫ ꯏꯕ꯭ꯔꯤꯌ 12:1 ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯋꯥꯍꯜꯂꯤꯕ, ꯑꯩꯈꯣꯏꯕꯨ ꯂꯨꯝꯊꯍꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡ, ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗꯒꯤ ꯆꯤꯡꯊꯣꯛꯄ ꯌꯥꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯤꯡ ꯑꯗꯣ ꯂꯪꯊꯣꯛꯁꯤ ꯍꯥꯏꯕꯁꯦ ꯏꯕ꯭ꯔꯤꯌ 12:1 ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯣꯔꯅ ꯇꯥꯛꯄꯤꯔꯤ꯫ What kind of baggage are you carrying today? ꯉꯁꯤ ꯑꯗꯣꯝꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯄꯨꯕꯤꯔꯤꯕꯒꯦ? Worry, anxiety, stress, fear, or unforgiveness ꯑꯗꯨꯔ? ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯤꯁꯤꯡ ꯑꯁꯤꯗꯤ all habit of sin ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯗꯣꯝꯅ ꯉꯁꯤꯁꯨ ꯃꯥꯏ ꯑꯣꯛꯅꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝ ꯏꯁꯣꯔꯗꯒꯤ ꯑꯅꯧꯕ ꯊꯃꯣꯏ, ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯅꯤꯠ ꯑꯣꯏꯔꯤ꯫ ꯑꯅꯧꯕ ꯊꯃꯣꯏ ꯑꯗꯨ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯂꯨꯝꯍꯜꯂꯤꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯦ ꯍꯨꯟꯗꯣꯛꯈꯤꯕ ꯉꯝꯃꯤ, ꯑꯗꯨꯒ ꯏꯌꯥꯡ ꯌꯥꯡꯅ ꯊꯥꯖꯕꯒꯤ ꯂꯝꯖꯦꯜ ꯑꯗꯣ ꯆꯦꯟꯕ ꯉꯝꯖꯩ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯁꯤ ꯑꯅꯧꯕ ꯍꯥꯔꯠ ꯑꯗꯨꯒꯤ 5ꯁꯨꯕ ꯑꯔꯣꯏꯕ ꯅ꯭ꯌꯨ ꯍꯦꯕꯤꯠꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯣꯏꯁꯤꯡꯗ ꯑꯩ ꯂꯥꯛꯆꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯃꯜ ꯂꯨꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ, ꯃꯃꯜ ꯂꯨꯔꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯕꯨ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯦꯔꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯐꯝꯃꯒ ꯇꯥꯕꯒꯨꯝ ꯑꯐꯕ ꯋꯥ ꯄꯥꯎꯕꯨ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯇꯥꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯩ ꯄꯥꯜꯂꯔꯣꯏ, ꯑꯗꯣꯝꯒꯤ ꯊꯥꯖꯕꯁꯨ ꯃꯍꯩ ꯄꯥꯜꯂꯔꯣꯏ, ꯊꯋꯥꯏꯒꯤ ꯃꯍꯩꯁꯨ ꯄꯥꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯅꯪ ꯑꯃꯗꯤ ꯑꯩꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯊꯕꯛ ꯑꯣꯏꯅ ꯏꯟꯖꯕ ꯃꯇꯝꯗꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯖꯥꯎ ꯃꯊꯛꯇ ꯌꯨꯝ ꯁꯥꯕ ꯑꯁꯤꯡꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯤꯔꯒꯅꯤ꯫
ꯑꯩꯈꯣꯏꯅ ꯋꯥꯁꯤꯡ ꯑꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯋꯥꯈꯜ ꯇꯧꯖꯗꯨꯅ ꯏꯟꯕ ꯃꯇꯝꯗ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯋꯥꯜ ꯆꯦꯛꯄꯜ ꯑꯃꯗꯤ ꯂꯥꯟꯕꯟ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯒꯅꯤ ꯃꯔꯨꯞꯁꯤꯡ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯂꯩꯉꯣꯏꯅ ꯃꯔꯨꯚꯨꯃꯤꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯄꯂꯦꯞꯐꯝ ꯈꯪꯗꯅ ꯄꯥꯏꯔꯤꯕ ꯂꯩꯉꯣꯏ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯄꯥꯛ ꯆꯥꯎꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯆꯦꯛꯄꯜ ꯆꯦꯠꯂꯕ ꯇꯣꯔꯕꯥꯟ ꯑꯃꯨꯛ ꯑꯣꯏꯍꯟꯕꯤ꯫ ꯕꯥꯏꯕꯜ ꯚꯔꯁ ꯑꯃꯇꯪ ꯄꯥꯖꯒꯦ꯫ ꯑꯩꯅ ꯂꯩꯉꯣꯏꯅ ꯁꯃꯨꯗ꯭ꯔꯒꯤ ꯉꯝꯈꯩ ꯑꯣꯏꯍꯜꯂꯤ, ꯁꯃꯨꯗ꯭ꯔꯅ ꯃꯗꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗꯦ, ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯐꯨꯔꯕꯁꯨ ꯃꯗꯨ ꯂꯦꯡꯍꯟꯕ ꯉꯝꯗꯦ, ꯃꯈꯣꯏꯅ ꯏꯔꯥꯎꯈꯣꯜ ꯊꯣꯛꯂꯕꯁꯨ ꯃꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗꯦ꯫ ꯖꯤꯔꯃꯌꯥ 5:12 ꯅ꯭ꯌꯨ ꯚꯔꯖꯟ꯫ ꯄꯤꯛꯂꯕ ꯍꯪꯒꯥꯝ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯂꯩꯉꯣꯏꯁꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯂꯝꯕ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯜ ꯆꯦꯛꯄꯜ ꯑꯆꯦꯠꯄ ꯇꯣꯔꯕꯥꯟ ꯑꯣꯏꯍꯟꯕꯤꯕ ꯉꯝꯕ ꯏꯁꯣꯔ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯪꯒꯥꯝ ꯃꯔꯨꯃꯨꯛꯇꯪ ꯆꯥꯎꯕ ꯂꯩꯉꯣꯏ ꯃꯔꯤꯛꯃꯨꯛ ꯆꯥꯎꯕꯗꯣ ꯊꯥꯖꯕꯗꯣ ꯅꯪ ꯑꯩꯗ ꯂꯩꯔꯕꯗꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯁꯨꯡ ꯁꯥꯡꯂꯕ ꯆꯤꯡꯁꯥꯡ ꯃꯐꯝ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯊꯤ 13:8 ꯇꯥꯛꯄꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯈꯨꯗꯤꯡꯃꯛ ꯕꯥꯏꯕꯜ ꯄꯥꯏ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯧꯈꯤꯕ ꯃꯈꯣꯏ ꯈꯛꯇꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯃꯤ ꯑꯣꯏꯈꯤ, ꯊꯥꯖꯕꯗ ꯐꯥꯎꯔꯕ ꯃꯤꯁꯤꯡ ꯑꯣꯏꯈꯤ ꯃꯔꯨꯞꯁꯤꯡ꯫ ꯇꯥꯔꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯕꯨꯅꯤ ꯑꯩꯒꯤ ꯁꯔꯃꯟꯒꯤ ꯇꯥꯏꯇꯜ ꯅ꯭ꯌꯨ ꯍꯦꯕꯤꯠ ꯑꯣꯐ ꯑꯦ ꯅ꯭ꯌꯨ ꯍꯥꯔꯠ ꯍꯥꯏꯗꯅ ꯊꯝꯖꯔꯤꯕꯁꯦ, ꯑꯅꯧꯕ ꯊꯃꯣꯏꯒꯤ ꯑꯅꯧꯕ ꯂꯝꯆꯠ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ꯫ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯒꯨꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯁꯨ ꯍꯣꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯋꯥꯁꯛꯄꯤꯗꯨꯅ ꯂꯩ꯫ ꯄꯥꯖꯔꯛꯀꯦ꯫ ꯃꯥꯡ ꯇꯥꯛꯂꯝꯕ ꯂꯩꯕꯥꯛ ꯑꯁꯦ ꯏꯗꯦꯟꯒꯤ ꯏꯪꯈꯣꯜꯒ ꯃꯥꯟꯅꯔꯛꯂꯦ꯫ ꯇꯨꯝꯅ ꯃꯥꯡꯈ꯭ꯔꯕ ꯁꯍꯔꯁꯤꯡ ꯑꯁꯦ ꯆꯦꯛꯄꯜꯅ ꯀꯣꯏꯁꯤꯟꯕ ꯑꯃꯁꯨꯡ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯖꯦꯀꯤꯌꯦꯜ 33:35꯫ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯊꯃꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯂꯨꯝꯊꯍꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯁꯦꯡꯕ ꯑꯍꯤꯡꯕ ꯏꯕꯨꯡꯉꯣꯕꯨ ꯄꯦꯜꯍꯟꯂꯤꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯆꯍꯧꯔꯁꯤ ꯃꯔꯨꯞꯁꯤꯡ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯁꯑꯣꯡ ꯑꯣꯟꯊꯣꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯕꯤꯒꯅꯤ꯫ ꯃꯗꯨ ꯈꯛꯇꯗ ꯑꯅꯧꯕ ꯂꯝꯆꯠ ꯃꯉꯥꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯄ ꯉꯝꯖꯔꯒꯅꯤ꯫ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯥꯃꯦꯟ꯫